Manipur da thokliba chahi amaga tha ni mapung farba lan asida Assam Rifles singna kuki narco terrorist singi maikai da leptuna mating pangli haibasi miyamna khangnarab wafamni ngasi fawba thokliba lan asigi phibamdi ahongba leitri maramaduna miyamna lan asi kupna nainaba mathau tai Northeast ki matang da kupna khanglaba CRPF ki hana ADG oiramlaba PK Misrana handak ta thamkiba wafam sing kupna nainaba mathau tarakli Loinana COCOMI के कोऑर्डिनेटर सोमेंद्र थोकचोमना वाफमसी फोंगदुरगली लमफेलदा लैबा COCOMI के ऑफिस ता पांगथोकपा पाउगिफम अमदा मांगना माखातान हाइकिबदा PK मिश्राना मणिपुर मतम सांगना लैरकलबा पैरामिलिटरी फोर्स अमना कुकी सिंगा नगना लोइनबना पैरामिलिटरी फोर्स अदु लौथोकत्रिबा फावबा लान असिगी वारोशन लाक्लोइ हाइकिबनी हाइरिबा पैरामिलिटरी फोर्स असि असम राइफल्स नि हाइबसी इपोंग पोंगना दुमक खंगबंगमी PK मिश्राना थमकिबा वाफम अदु अचुम्बा ओइबना India lengak takshin ba mathau tarakli haina su phongdokhi mangna makha taraduna Manipur ke speaker thokchom September minister TS Beswajat haikham dingo na chingba luchingba kayana su la nasi loishinana ba Assam Rifles lokthok piro haiki ba leikre COCOMI na su mamang dagi hauna haiki ba leikre masadanatana Assam Rifles marakta ki mamang narco business da chenaram bagi phaki bagi paw kya su leikre Komjali singani manga da kuki lalhoba singa ceasefire agreement obadagi lamdam asida popi thaba hengalaki Amadi anauba kuki khulkaya hengalaki hairi basinga si kuki singa matam sangna loina duna leiraklaba Assam Rifles na mating pangbadagi ni haina su mangna phongdoki Manipur ki erang asi loishinana ba lamdam asida Assam Rifles Louthokkadanani Haiba demand ga loina COCOMI na India ki Prime Minister Amadi President da thasigi manungda Memorandum Pisillagani haina phongdoki Drug ki choma ka no ma ko na mai ong na ku gi government chu war of drug law thok na de tonga tonga ba anova kuki gi khun mya ma ki khun 1947 na hoji bogda lising ma chartet me futere henga kre asigu mayam je kana ga lok tunar ga to no haibu mutam nang sa gi matam changna ku sing lo ni tun lek pa mani pumya bun he na bo hona bada punna saru ga mina ba militants ga kusam na ga to pa aduga narco terrorist ki thabok ju mo khoji yakshan ba man ba gi choba mami ma ta ba haibri mafam ama khakta da te Assam Rifles phagi basi enkhang kang kaya da aduna maram warga hogi akoi Manipur songnari ba lanje bisinje haragadi PK Misran thamamba haiba khoi ki paramilitary force man maming makpandraga su matam sang lera ba haibina Assam Rifles je longthok punatragadi Manipur da khoi ki peace se khoi restore to ngamoi haibina adu peace si restore to hanje haragadi haiba paramilitary force ase khoi longthok na widumakta akoi ki COCOMI na India ki Prime Minister khoi Memorandum thani President da thani adu masi longthok puna ba haini masigi tangnaba sida kai Manipur tongan tongan ba miyam su COCOMI gi tawjari thaba sida saru yabi haiba wakum khrasi thamjara ka tensin